Ukraine Russia da strike Tounabagidamakta Matam Yenglaga Sem Saduna Leire. Ukraine Russia da strike Tounabagidamakta Matam Yenglaga Sem Saduna Leire haina official report amagi matungina phongdok le. Ukraine gi maikai dagide Russian force na mapangal choktarakpa amade ningtham thage matam loisilakpa si Yenglaga maruwaina counter offensive chathanabagidamakta Thourang tawduna leire. Haujik Ukraine gi lanmi sing asina mamang sahi gi September thada offensive chathaduna northeast region Kharkiv lawsin khiba mataw dugumna offensive chathanabagidamak Sem Saduna leire. Ukraine gi defensive intelligence ki head oiriba Major General Kirilo Budanov na haikibada haujik conflict asige oirakliba phibam asi aruba phibam amada laklei mahang na haikibada Russia amadi Ukraine gi lanmi sing asina yening thagi matam lakpasida are pakhangnagadaba lanfam ama soknaraga nei masina lan asi loisendringai mamangda aroiba lanfam adu oigadoribani haide. Ukraine gi army sing nasu makhoigi mapangal sagatpagi thawong sing yamna kanna sathare masagidamakta training mapung phana sathaba anoba unit sing punsinba Russia gi lanmi sing gi mapangal sonthabagi tanja launa bohona ba made aron athupki oiba I pau sing lokthok loksin tawduna matam sana counter offensive chathanaba sem sare. Russian defense ki leiriba soiba sing adu yengthoklaga attack chathanaba hona batai masida Russian headquarter gi location logistic amade reserve force location na singbasu ningthi na khangdokpa mathau tai. Ukraine anoba core kaya ama lingkhat lei masida masing yamlaba lanmi sing kaya ama saruk yaga nei western gi maikai dagi pitharak pateng infantry fighting vehicle hill vehicle amadi atai atopa equipment kaya ama sizinagadaure masigi mathakta engineering equipment kaya amasu sizinagadauri bani haide hairiba unit sing ase Sem Saduna leire. Ukraine gi source na di counter offensive chathanabagidamagta anoba brigade taruktage mapan phawba semle. Ukraine sathagadoriba counter offensive asida masing yamlaba khusu khulai chana thangnaba chinjak medical supply equipment singge spear amadi thawna chingba chauna changadoriba nei adubu masida hawa nungsit ki phibam phataba asinasu khudong chadaba mayoknaba yana leiri haire. Poland na makhoigi jet Pumnamak Ukraine da thanaba Thourang taure adubu NATO gi Ayaba mathau tare. Kipta Soviet na saba plane taraga mari pinaba Poland na hanana wasakhibaga loinana tungi matamda Poland gi leiriba MiG-29 fighter jet Pumnamak Ukraine da pinaba magi leibak na Thourang taure haina yumsa kaisa numita president Andres Duda na haikre. Aihak na khali madudi karigumba Ukraine na sigumba jet sing aduge mathau taba ama amuk leiba tarabadi matungdasu aikhoina MiG-29 singge lehoriba fleet Pumnamak Ukraine da transfer tauba ngamgani haina lakliba Ukraine gi president Volodymyr Zelensky ga loinana news conference amada president Duda na haikhe. Adumoy namak Poland gi lehoriba fighter jet sing asi NATO ge standard ta semdokraba maramna NATO ally sing dagi Ayaba piba mathau tagani haina Duda na haikhe. Aikhoina adumak khara mathau tagani Poland ge de anoba South Korean FA-50 fighter jet sing fanglaba masung US na sava F-35 stale order tawkravana makhoigi ariba MiG-29 sing asi Ukraine da Poland na pikhiba ngamgani haina mahak na haikhe. South Korea na sava FA-50 fighter jet 50 adugi ahanba adu sahi asige loidringai gi mamangda Poland da thunglagani aduga order tawkhiba US na saba F-35 stale jet 32 adugi ahanba dusu mathang sahida phanglaba yai.